पाउदम जगे आहान बद कंगली पाक मेरा न्यूज सर्विस के लोकचरी प्री प्राइमरी रिक्रूटमेंट pangthokloidaba oiradi youth singdagi khomgatkhiba sel handokpiro KMWO na phongli pathokjari manipur gi apun masaktam kaiba yaroi tungi yumbirel kansi haiba pandam leiba kangli pak minority welfare organization KMWO na handak pre primary oja disingam chamaga nifu launabagi tamakta online form submission tawanduna na singdagi sel lokot khraba matung saina ba khara leire haiduna education s ki director na high committee semduna yengsingani haina hol tawkiba adu hojik phawbada na singda asing bathabak ase cancel natraga tawgani haibagi warol amata khanghandana thamba asina na sing ninghana ba pokhalle maramaduna primary gi oja lobagi recruitment ase cancel tawkiba oirabadi unemployment youth singdagi lokhatkiba yamlaba senpam sing adu handokpiro natraga education s na atenwa matam gi matungda miam da recruitment ase tawgani natraga tawroi haibagi tangdangba wafam ama khanghanbana miam gi afaba oigani haina KMWO gi general secretary na thokpa chirol amana haire modern english high school sakhangdaba singna mai tharamle kangli pakimera pauche de lokachari patok jage Imphal West ki gari awang da leiba modern english high school sakhangdaba singna mai thadok lamba gi thawtokpo yaningdaba phongdok tuna mairo singna school asigi mamang da ngasi wakat mafam chathakre mai thapa gi thawdok asi July gi tang 13 amadi 13 gi lona ba hingda sakhangdaba mioi singna mai tharambani hairi school asigi awang thangmada leiriba school gi pot chai thamba ka ama barna car ama tata nano ama maruti 800 ama ngari kharung trani thoi amadi arubasi sang kharasu mai chak pada yaukre khwaidagi laibak thibadi school asigi angang hondok honjin tawriba bus amasu yaukre hairi panba yabadi kanglup ki irangna ningthem kol da leiba lifel school da mai thadokhipadagi mitai mairoi singbu school asida wairaga tamhalakhibani ngasigi mifam adu da saru yakiba oza asigi ama oiriba thaunaujam susmana wafam kaya phongdokhi मियामन पुलिस की गरी दा नुंग थाजिलकपदगी इरांग लाक्सिनबा टियर ग्यास सेलसिंग कापखिबनी पुलिस न फोंगली पाथोकसरी इम्फाल एस की मनुंग चन लेबा अकामपाता मियाम की ओइबा रैली अमा चलिंगैदा खोंजंगलोई सिंगना पुलिस की गरी दा अटैक तोरकपगा लोइनना नुंग थोमजिनबा हरकपदगी इरांग लाक्सिनबगी तमकता टियर ग्यास सेलसिंग कापखि हाइना मणिपुर पुलिस कंट्रोल दगी थादोरकपा चेरोल अमना खंगलगली चेरोल असिना हाय थौदोक असि थोकलिंगै चैरकता मियोय खराना स्कूल मनुंग आंगांग सिंग पाखतुना कपगे वीडियो थागतुना म्यामबो मिपाय हल्ले असिगुम थबक असि तौबिगनु मखाता न तौरबदी लोगी ओइबा थबक लखोटकनि हाइना जेरोलसिना हाइरि अरोइबदा कांगलुपमनि gi lan doidringai sida kilometer 35 sangba singmai koktoktuna kuki singna popi thanaba thabak paikatle langsai thauna na phongli kanglei baki mera pause tek lkhochabani pathokchari ngasi manipur da kuki refugees singna manipur gi apun basaktam thugaina ba torliba lanasi sahi amaga thamanga sujilagle adubo manipur lengak amati bharat lengak na ngasi phawba lanjena liba mitai macha singbo masa masa ge kholsingda hanjinduna tangdu leitana leiba yabagi thausil amata paikhalakpadi udri kanglup ani gi lan loidringai sida kilometer 35 sang bas chingmai koktoktuna kuki singna popi thana ba thabak paikalle haina langsai thaunagi convener KSIs Rajibna Kudiak Piduna Press ta Hador Pachirol Aman Hairi. Chirol Asin Hai Horokliba Lanasi Mapal Dagi. Thomjilakpa Kuki refugees sing amadi Mapal da Hanadagi Leramle Haiba Kuki Singa Manaraga Manipurgi Apun Masaktam Tugaina ba Horokpa Lalonga Mani Hairiba Lanasi Taunapaki Damakta Manipurgi Kuki Taba Mapam Sing the Labas Chingmai Kaya Kaya Koktok to narco terrorism gi Marumda Kuki Lalhoba Singna drug trafficking Mayama Matauduna senpham kaya khonggatlaba matungda afaba khulai kaya leiduna mitai singge mathakta haurokpa lanni ngasidi kuki nataba khulsingda mitai proof sing amadi state forcing phawba sangbada aruba phibam da leire adumakpu central armed force amadi paramilitary forcing sakhaiduna ngaktana leiriba mafam singda lone yadaba mongda singmai kaya koktoktuna popi thabagi thabak hojik su leptana chathari hairi cherolasina hai ngasi maksu langsai thaunana thigalo bada phangba pawki matung inna cycle assembly constituency manungchanna khalen thingphai yangnoi kamanom ihang karong amadi
morkonasingba kuki kulsingda kilometer 15 rom sangba chingchang amadi popi thanabagidamakta chingmaisingda horomba uwasing koktoktuna tharang toba loikhre hairi ihang karong hairiba khulasi kimio haukip hangsing hairibi hojik cycle assembly constituency gi MLA oribi asigi horokpam oiriba khulni makata na thigalubada phangba pawgi matung inadi chingmai sing asida lakliba august ki tang 13 dagi hauraga kun phawba popi maru thanabagi damakta kuki singna warip na khare haiba pawsu phangle masida hojik mak famliba manipur assembly session asida khana naina hauba amadi manipur lengak na athu amatamda kuki singna chathariba popi thabagi thonga si thinghauna bagi thausil thorang paikat hoba haibasi tangai phade haibasi langsai thaunana ningsinglakli loirana kuki singna chathariba lona yadaba thabak thawang singda ngaktuna leiriba central armed force singna yengduna leiriba si makoi masel lautuna raga tawribra haibasi langsai thaunana singnadaba ngamde hairi